Markway region da laiba junta gi police station ama resistance force na loksin bangam kray. Myanmar ge Markway region da laiba Yasangyo township ta military junta na chalaiba police station ama haukiba ningthau kaba numita resistance force ki apun bakutpu ama na laksin duna munbangam kray haire. Police station adu resistance force ki lanmi sing na loksin na bohona ba matamda junta gi aircraft sizin aduna makoi gi mathakta akan ba mong da nomai kapsi laki haina resistance group ki luching ba mana ngarang phongdorok kray. Yasangyo town dagi awanglom da mile taraga humdoi rom satlaga leiba Magu village da leiba junta gi police station adu da people defense force chapter ge Yasangyo amade Mayayeng township ke PDF lanmi sing amade sagaing ge saling loina na Myanmar Royal Dragon Army gi apun bakutpu amana police station adu ge mathakta red chathaba da punna saruk yamin aduna mai pang na station adu lokshin bangam kibane. Myanmar police ki police station adu loksin abo na bada ningthau kaba numit ki angan ba yukpung mga tabadagi leptana pung ahum chupna nongmai kapna ki haina PDF ki lusing ba wayi na phongdorok le makhoi lan kapna ringai matamda junta lan mige Mi-35 helicopter gunship sizin aduna makhoi gi mathakta akan ba mong da nongmai kaptharak tuna landarakhe matam adu da makhoi police station gi compound manung da leiba main building yoksilakpa matamda ne maram aduna makhoi da thoidongna sogapan nanghan bangam khide makoy na police station adu mapungpa na red satharaba matungda lanmi gi building khara mai thadoklam khe maduda natana makoy ge bunker sing chu thugai khe tanja adu da junta ge nongthak lanmi sing na resistance forcing adu bo mafam adu da ge takthokna ba kan ba mong da hona khe adu moina makoy na station adu lauksin du na leidaba na Mi-35 helicopter na pung amarom chumna nongmai kaplam laba matungda mafam adu thadok tu na sat khi haina mahak na makata na phongdorok khe. Police station adu mapungpa na lauksilaba matungda mafam adudage resistance forcing na rifle lama amade anti-drone gun ama puduna laki haina YG na phongdorok kray. Thawdok aduda junta gi police station chief mini kiyaw yaw na police personnel taret kamna baduda hat ki loina na resistance force ki maikay da gorilla fighter ani asokapan nang ki haire makoy na police ki chief mini kiyaw ge asi bagsang photo namduna puraki amade makoy gi lanmi khara de Matwai hingna na basena ki haina paumi singa una bamada YG na phongdorok kray.